अहानबदा मरु ओइबा पाव मणिपुर हाई कोर्ट की चीफ जस्टिस ना चांडल अमसुंग थौबाल निंखलिबा डिस्ट्रिक्ट अमदी सेशन कोर्ट कॉम्प्लेक्स सिंग यंगसिनख्रे चीफ मिनिस्टर युमनाम खेमचांद सिंह ना पांगई लेबा साइनिक स्कूल की फिवम सिंग यंगसिनख्रे स्कूल की प्रिंसिपल गा उनादुना वारी सानख्रे नुमित खरानी तुमिन लेरुरबा तुंगदा उखुल डिस्ट्रिक्ट की रिटान चिंखोंगदा नोंमै काथरकपगी मखोलना खुंजा सिंह नौना मिपाइबा पोकनख्रे मणिपुर थोंगलिबा इरांग असिदा युमलोनरिबा म्यांमार की खुद यावी हाइना सॉलिसिटर जनरल तुषार मेहताना सुप्रीम कोर्ट थमख्रे सिक्योरिटी फोर्सेस सिंह न चथकी ऑपरेशन सिंह दा तोंगान लालहौलुप सिंह की कैडर तरागनिथोय फाबा ngamkhre खुलाई अमन एक्सप्लोसिव रिकवर तौख्रे ISCOM निंगथुल पाव इंग ताबरी बपुनो पुतराम ओक्चुरी मियान पाव पिजरबी हरिप्रा नोंथोंबमनी हौजिक मियाम दा पाव मचखाइने पिजरी चीफ जस्टिस हाई कोर्ट ऑफ मणिपुर जस्टिस एम सुंदर गा लोइनना हाई कोर्ट असि जस्टिस ए बिमोल सिंह अमसुंग ए गुनेश्वर शर्मा सिंह गा चांडल कोर्ट कॉम्प्लेक्स द लेबा डिस्ट्रिक्ट अमदि सेशन कोर्ट अमसुंग थौबाल कोर्ट कॉम्प्लेक्स द लेबा डिस्ट्रिक्ट अमदि सेशन कोर्ट यंगसिनबगी खोंगचट अमा चटख्रे ngasi चटखिबा यंगसिन खोंगचट अदुदा ngasi अयुक पुंग तरागमाथोय मखाई तारकपा द चांडल कोर्ट कॉम्प्लेक्स ता अहानबा ओइना हौखी थौरम अदुदा हेमंत कुमार IAS डेप्यूटी कमिश्नर चांडल सुजेन थिंगबाइजम जॉइंट सेक्रेटरी लो चांडल डिस्ट्रिक्ट बार एसोसिएशन के प्रेसिडेंट RT रिबर्टसन LA Simon जनरल सेक्रेटरी कल्टर कंपा General Secretary, All Tribal Lawyers Association, Khatar Playson, General Secretary, All Naga Lawyers Association, Amasung, Bar gi Members Singh, Amasung, State Government, Amasung, Judiciary gi Officials Singh Saruk Yaki. Inspection Asigi Saruk Ama Oina, Chief Justice na Office of the Legal Ad Defense Council System, Chandal Sangaki, Matung Tarakpada Chandal District Bar Association Amasung Deputy Commissioner Chandal Nanauna Sangariba Office Asida District Asida Justice Delivery System da Mapangal Kankar Hanba Ngamlagani Haina Fongdoki Khongchat Aduda Chief Justice na Chandal District ki Oina Lairiba Complex Sing Maru Oina District Amadi Session Court CJM Court Amasung Chandal कोर्ट कॉम्प्लेक्स की ओइना लम अलॉट तौरिबा सिंगसु यंगसिन खोंगचट अदुदा ओजेस मुतुम रजिस्टर जनरल हाई कोर्ट ऑफ मणिपुर सु सरुयाखी पनबा याय चांडल द डिस्ट्रिक्ट एंड सेशन कोर्ट्स लिंखतुना फंक्शन तौबा हवनखिबगी डिस्ट्रिक्ट असि फुल फ्लेजेड जुडिशियल डिस्ट्रिक्ट अमा ओइबा ngamle बिनी nganगोम डिस्ट्रिक्ट एंड सेशन जज चांडल ना इहान हानबा डिस्ट्रिक्ट एंड सेशन चैनल की जज ओइरी खोंगचट असि हलकलबा मतुंग चीफ जस्टिस का लोइनना हाई कोर्ट की जजेस सिंह अमदी ऑफिशियल सिंह ना थौबाल कोर्ट कॉम्प्लेक्स लेबा डिस्ट्रिक्ट एंड सेशन कोर्ट अमसुंग नौना निंखलिबा NIA कोर्ट की फिवम सिंह यंगसिनखी थौरम अदुदा सोनी कुमार डिस्ट्रिक्ट एंड सेशन जज थौबाल डिस्ट्रिक्ट अदुदा फंक्शन तौरिबा कोर्ट सिंह अमदी कोर्ट कॉम्प्लेक्स अदुगी कंपोनेंट सिंह उतखी मणिपुर के चीफ मिनिस्टर युमनाम खेमचांद सिंह अमदी BJP MLA खरगा लोइनना ngasi ayu pung taraga makhairom tarakpada pangai de leiba state asigi amata ngairaba sainik school da chatuna school asigi fivam singing sinkre CM खेमचांद na pangai de leiba sainik school asi hek tunglabada
school complex ta official singaloina red laying ceremony ama pangthokhi masigi matung tarakpada sainik school asigi principal na school asida tamliba mahiroi singda karam tauna larik tambiri amadi kari kari kanabasing mahi masing tambagi mari leinaba piri haibagi matangda chief minister Kim Chanda paudamki chief minister na sainik school asigi school building gi fibam classroom sing nauna semgaliba block yauna nupi gi hostel singi fibam sing su yengsinki tungda chief minister na sainik school na maintain tauriba visitor book ta sign tauduna group photo laurba matung mafam adu thadokhi. First of all, recently, Pariksha mein Charcha, more than 4 crore students apply for that. Finally, only 15 boys and girls were selected. So we are proud for Sainik School. Yeah, Betty, she was selected between that 15. Thasagi taret ki numidangda sakar fungdagi steering simre kauba nipama kuki naharul singh na fubadagi ukrul district ki litanda naga amasung kuki kanglup animaki yum amadi lanthum kaya manghan kibaga aduga tha asigi mapangi ayuk anganbada ke lungriram khulda leiba azan abonmegi yummai tharambagi wahogdagi kanglup anigi marakta chauna ungkhatnaduna nongmai kapnabagi thodok sing thokraba matung litan sarikhong amasung sikibung kuki khulgi marakta 12 bor nongmaidagi kapthorakpa ahoba makol singna litanda khundariba khunja singda nauna akiba pokhankhre hairi security matik chana deploy tawriba litangi mafam sing asida nauna nongmai kapthorakpagi makol sing tabana maram oiraga kuki amasung tangkol khunja singhi marakta thajanadaba adumak leiri Manipur Police na X ki kuthangda thagalakpa post amagi madong inna sikibung kuki khul amasung sarikhong tangkul khul ani marakta jingkhong dagi kapthorakhiba nongmai sing adu tangkul volunteers sing nani haiba khangba ngamle kapthorakhiba nongmai sing adu blank fire ngaktani hairi police ki pauna hai anoba thodok aduga mari leinana district police personnel central armed Police Force amadi tangkul civilian sing nongmai kapthorakhiba mafam aduda chatuna yengsin minakraba matung aranba pau sing makha tana sandoraktanaba khangankhri hairi litan amadi masigi akoibada irang thokkraba matung Border Security Force BSF personnel sing Mangko Chefu Thobal River Bank aduga Central Reserve Police Force CRPF personnel singna litan sarikhong da full security cover piduna ngak senbagi thabak sing paikhatli hairi mari leinaba authority singna litan amadi masigi akoibada leiba community singna aranba pau amadi toknga sandoktuna makhata na irang sangdahandanaba lepnakhi Khunja singna achumba information khudingmak district magistrate amasung police station da laktuna pau pigedabani haina fongdokki Ingkumja lising aniga kunguhumdogi me ahumdagi Manipurda horakiba kanglup anigi irang asi hauzik tapna fagalaktuna ing tappa hanjilappaga loinana tangdu laitaba horakli haina Union of India represent tawriba Supreme Court ki Solicitor General Tushar Mehtana Supreme Court ta thamkhre maitai bu Salul tribe status ta Pinabagi matangda khanabada Manipur High Court na Manipur government da pikhiba recommendation gi wahogdagi ingkum lising aniga kunguhumdoi gi me ahumdagi horakhiba Manipur gi irangga mari leinana Supreme Court na lokhatkhiba case ki Chief Justice of India Suryakant na luchingba bench da chathakiba hearing da Manipur gi fibam hojik tapna fagalaktuna ing tappa hanjilakpa hore Hobaga loinana normal movement lairakle Manipur da thokliba irang asida yumthangnariba Myanmar gi chauna
khut yauri haina thamki amarom da Supreme Court na Central Bureau of Investigation CBI na tungan ba thaudoka mari leinaba lakhatkhiba case taraga mathoiga mari leinana FIR sing status report sing chayol anigi manungda Supreme Court ta pikhalakadabani haina direction pikre Supreme Court ke Chief Justice Surya Khan amasung Chief Joymala Bagchi gi bench na Manipur da thokliba irang asiga mari leinana chathariba trial sing apex court asigi direct supervision ngaidrabasu trial sing jurisdiction high court sing the interest tauba yai haina observation pikhi bench asina makhatana observation piraduna Manipur High Court ki nauna Chief Justice oina thabak paihankraba amadi Guwahati High Court nasu case sing asi yengsenba yai haiki bench asi na makhatana center amasung Manipur government sing na Justice Middle Committee na irang asina victim oheliba singi oina rehabilitation amasung welfare gi oiba recommendations sing adu implement taunaba direction piki panba yai Supreme Court na Manipur da thokliba irang asiga mari leinana mayum makai mang hanbikraba IDP singi relief amasung rehabilitation taunanaba report sing khongatnabagi damak hanagi Jammu and Kashmir High Court ki Chief Justice Gita Mittal na luchingduna Justice Salini P. Joshi, Bombay High Court Hanagi Judge, amasung Justice Asha Menon, Delhi High Court ki Hanagi Judge Yauba Committee amasimduna report pikhatnakna bakhangan khiba laikre. Supreme Court ta chathakiba hearing aduda Solicitor General Tushar Mehta na pikiba submission da hauzik Manipur ki situation as established oire people singing normal movement sings to restore Taurabanina local conditions sing High Court sing na assess tawada kudong charagani haiki. Manipur Police amasung Central Security sing na state asigi mafam kayada leptana chatharakpa counter insurgency operation sing da tungan ba lalhaulup sing gi cadre taragani thoi fabangam khibaga loinana Kutsu Kulai kaya fagat pangamkri hairi. Security forces sing na Thawbal police station gi manung chanba Karen Bikhong Mamanglekai da Chingdum da chathakiba operation amada aina thingraba lalhaulup KYKL gi active cadre ni haiba Kuman Them Santosh Mitei chahi kuntragataruk Elias Kanta Hairok Part 1 Haitupok P Fabangam khibaga loinana mawandagi SIM card ani yauba mobile phone ama fagat pangamkri hairi. Security forces na chathakiba atop operation amada senkhai thumkhai da chenabani haiba lalhaulup UKNA gi active cadre ama Churachandpur police station gi manung chanba Madijang village tagi fabangam khri hairi faraba UKNA gi cadre adugi maming Lunjakai Wi-Fi chahi kun T Lachikong village tagini hairi mawandagi security forces na countryman 9mm piston amasung live round ohum phagat pangamkre hairi security forces ki atopa combing operation amada lalholu pripa ki active cadre ni haiba Irembam Sarat Kumar Mitei chahi kungamathoi Elias Achauba Elias Henthoiba Nungoi Awanglekai digi mioi asi ba ki mayumdagi fabangamkre hairi Makhatana security forces sing na chathakiba search operation amada lalhaulup KCP apunbagi active cadre ni haiba Catix Thongbam chahi taraga mapan thangmaiban maisnam lekai asisu mayumdagi fabangamkre hairi Makhatana security forces sing na Khabam Lamkhai area da chathakiba combing operation da lalhaulup pripak pro gi cadre Sorokhaibam Ranjit Singh chahi nifugamathoi Charal Makha Lekai Kakching District Hauzikna Khabam Chumbrai Thongda Leiba Mioi Asisu Fabangamkre hairi Makhatana security forces sing na Pripak Pro gi cadre Ingudam Ingocha Singh chahi Yangkhai Elias Borobi Saijang Makha Lekai Imphal East District asi Napetpali area dagi Fabangam Kibaga loinana mawandagi round manga loaded tauba .32 pistol ama Pripak Pro visiting card tara Honda Activa scooter ama sale oina lupa chataruk amasung mobile phone ama fagat pangamkre hairi
Security Forces na ngarang Technopol District ki More Police Station ki manung chanba Indo-Myanmar border manaki Sunrise Ground amasung More Gate number 2 mayadagi aina thingkraba lalholu PLA gi nupi cadre ani akoijam Sakhenbi chahi kungahumdoi Khojuman Mayai Lekai Bishnupur District amasung Chongtham Hambaby Yumnam Hudrom Wangoi Imphal West District Fabangam Kibaga Loinana Atopa Security Forces na Thawbal District ki PG Khunau da Chatakiba Search Operation da Lalholub RPF PLA ki cadre ani Warukpam Sanahal Mitai Allies Nongdamba Chahi Nifugataruk Yaripok Khoiro Makhalekai amasung SS Lieutenant Mayanglambam Kiran Singh Allies Santi Allies Boypu Chahi Nifugatare Ukong Sang Mayai Lekai Hariba Miyoi Ani Asisu Fabangam Krihairi Manipur Police amasung Central Security Forces Singna Churachandpur Police ki Manung Chanba Sijang Kuki Khul amasung Sanamahi Temple ki Marakta Thiba Humagi Tabak Sing Chathaba Matamda Cylindrical Press Mechanism amasung KG Tara Lumba Explosive Fagat Pangam Kibagaloinana Explosive Adu Bomb Disposal Team na 2 Jakli amasung Churachandpur Police ki Mamangda Aswe Engam Yaudana Diffuse Chowkre Hairi Litan da Thugliba Irang na maram oiraga mayum thadokuna safagadaba mafamda leiriba tangkhul ichin inau singidamak May 3 dagi mayum makai thadokpi badagi hauzik kwakta prefabricated house relief camp da leiriba IDPs mitei singna angamba senfam khairaga chana thaknanaba Setna Inanaba Firol Yauna Polam Kaya Tangkul Singda Mating Pangkre Ngasi Ikaw Dagi Lanjener Laga Chahi Ahum Faraka Dauriba Asif Fauba Kwakta Prefabricated House Relief Camp Da Wana Khangduna Lerekliba Mitei IDP Sing Aduna Cheng Hawaii Tilho Thum Setna Inanaba Firol Kampal Na Chingba Polam Sing Adu Tangkul Singda Leiriba Relief Camp Aduda Pinabagi Damak Saikhugi Kendragi Manung Channa Leiriba South Losing Khulgi Kuthangda Mateng Adu Pangkibani Mateng Pangba Adura Churachandpur Dagi Lanjena Duna Kwakta Prefabricated House Relief Camp the Leiriba Ima Amana Fongdora Kibada Ngasi Mateng Pangba Lakiba Mioi Singh Haukiba Chahi Ahum Rom Asi Yum Kai Mai Thakibadagi Relief Camp da Changjafam Lauduna Lakliba Awaba Kayaga Loinana Hingliba Singni Handak Litan da Thokiba Thaudok Asina Maram Oiriga Mayum Makai Leijadraba Tangkul Ichin Inau Singna Relief Camp da Wan Leiramgadaba Adu Khalubada Aikhoina Angam Ba Khainaduna Ngasigi Mateng Asi Pangba Lakpani Igi Mari Oibanina Tangkul Ichil Inau Singna Wabada Aikoi Suwai Aikhoigi Awabasu Makhoisu Awaba Fawi Ngasi Aikhoisu Masing Yamlaba Security Force Singna Ngakpi Senbi Ramlabadi Tampak Lamdasu Chenaglabnoi Churachandpur da Aduma Khundalaita Aduna Leiramlagani Hauzik Lanjeliba Tangkhul Ichil Inau Singsu Lengakta Taknaduna Yum Handuna Khul Thadoknaba Honabiyu Haina Fongdoki Itihas ki oina leiriba Kanglagi Manung amasung masigi akoibada Central Forest Division Government of Manipur Wildlife Explorers Manipur amasung Kangla Board ka punna kusamnaduna pangthokiba uchek masing thibagi drive amada punna tongan ba uchek humfu rom chaktaba thengnakhre hairi uchek masing thibagi tabak sing adu ngarang ayuk pung 8 tabadagi hauduna mafam aduda chaktariba uchek sing masak khangdoktuna data ningthina
ba amadi ucheki population amasung distribution pattern sing masak khangdoknaba gi pandamda pangthokhibani hairi. Organizers singna bird monitoring tawbada public sing saruk yahanba amadi urban biodiversity gi matangda awareness tawba mathau tai haina phongdokhibaga loinana tungan ba makhalgi uchek sing Imphal city gi mayolda leiriba asangba thallaba kanglada chaktaba adu kupna record tawkhibaga loinana GBBC na karam tauna uchek singna environment change asida respond tawri haibadu yengbagumna state asida su yengba tangai fade hairi ngarang kanglada uchek masing thibagi thabak singda saruk yakhiba singna minute 15 rom changna uchek sing masing thiduna makhoigi observation adu sing adu e-bird ki kuthangda upload tawki makhoina uchek makhal sing adu maru oina dove Asian coil, white-breasted waterhand, common hoop, white-throated kingfisher amasung blue-throated barbet hairiba uchek makhal sing asi kanglagi manung amasung akoibada chakta ba thengnaki hairi. Kuki tribe singi apex body ama oriba Kuki inpi Manipur kimna naga singi maru marang thabagi kumhai luingai nina lakpada naga miyamda yaifa paujal pibaga loinana kumhai asida santi oina amadi akiba sing yaudana naga singna harau tayamna saruk yabiu hairi luingai ni kumhai lakpada kimgi president CH Azang Khongzaina blessing singna galoinana thamoi sengna naga miyam singna hakchang faba santi leiba imung manung singda wata padabaga loinana kumhai asi saruk yabiu hairakli community singi marakta afaba mari thambad tangai fadrabra matam asida aikoi masel ichil inaugum santi patience amaga ikai khumnaba utpana matam kuinadagi leminaraklaba kuki amasung naga mari asi fagatpa oristanu hairi harmony ngakna thamba asina community khudimakta tungi secure amadi stable oina thambada tangai fadaba machak amani hairi apex body asina mari leinaba authorities sing amadi general public singda luingai ni kumhai asigi manungda khunja sing safe oina amadi free movement sing lehengadabani festival asi saruk Festival asi saruk pangthoklingai kanagumba miyoi amatana kihan khanganba piroidabani hairi Christian gi value asi palladuna kimna makha taraduna hai love forgiveness amasung reconciliation asibu aikoi masal encourage tawminaduna festival asida dialogue tawnaba hotnaminasi adu khaktada aikoi maselgi marakta thajanaba thamba amadi ichil inau oibagi mari asu fagathanba ngamgani hairi Yumlo nariba Nagaland gi Chumau ke Dima district ki Mova Kuki khulda haukiba thangja numitagi hauna lamgi wahaudagi Kuki amasung Naga khunja singi marakta ongkhatna ba amadi khana chainabagi thaudokta police officer yauna miyoi kunga taruk asok apan nangkhibaga loinana yum mai thabada amadi gari kaya thugai khibagi thaudok thokraba matung ngarangdagi hauduna Mova Kuki khulda ahenba state police amasung central security forces sing thajanduna ngak senbagi thabak laukatpa hokre hairi haujuk fawgi oina Mova Kuki khul asida pamdaba thaudok sing thokpagi paw leitri hairi Mova Kuki khul asigi haujuk oriba fibam sing palladuna Mova village council ki chairman Sutmin Lan Waifei na mida sing da phongdorakpagi matung inna tholiba irang asigi waroi sin purakpagi damak puraknabagidamak dialogue amasung mutual understanding gi kuthangda puraknaba kanna hotnari haiki thokiba irang adugi matangda sengdokladuna mahakna hai haurakhiba violence oiba
Thaudok adu Mova Khul asida lamgi district macha amadagini adubu Mova Khulna developmental activities sing tawbada athingba pikide hairi tha asigi tarahumdoida Mova Khul mayada thokiba violence ki thaudok aduda Chakroma Youth Organization CYO gi members sing amadi Mova Koki Khulgi khunja ani marakta matam kuina leraklaba lamgi che naba wahaudagini hairi Housing matam ase security ki akanba section thaurangi manungda thamlabanina makhatana irang tholak tanaba yana leiri haina official oiba source amana phongdarakli Manipur Police ne Imphal amasung Senapati District singda mobile huranba amadi cyber fraud ka mari leinaba crime singda Jenabani haiba mioi ani Senapati District tagi ngarang fagat pangamkre hairi Police na farba mioi sing adudi Thingba Khunau village tagi Linai Mercy chahi taraga mapan amasung Sifain chahi taraga nipal Fuwa Kuman village tagi ni hairi Manipur Police na Imphal West District ki Sekmai Police Station na konba mafam singda ain kaina liquor yonba sigi mathakta ngarang chatakiba special drive amada masing yamlaba Indian mad foreign liquor sing fagat pangamkre hairi Police na fagalaba Indian mad foreign liquor sing adudi can beer kuntraga manga 750 ml gi MC Dowell number 1 bottle ani 180 ml gi all mong bottle taraga mathoi 375 ml gi all mong bottle mari 750 ml gi all mong bottle ani 375 ml gi shika blue bottle ani 180 ml gi shika blue bottle ama amasung 375 ml gi McDowell's number 1 bottle amani hairi Hauzik aroibada maru oiba pau amukan pisari Manipur High Court ki Chief Justice na Chandel amasung Thaubar da likhatiba District and Station Court Complex sing Sinkre Chief Minister Yumnam Khemchan Singh na Pangai da Laiba Science School ki Fibam Singh Sinkre School ki Principal ga unaduna wari sanakre Numit kharani tumin leirurabagi tungdaw Khur District ta Litan Chingkhong da Lainong mai kapthorapagi makhona Khunja Singh nau nami paida poknakre Manipur da thoklibi irang asida yumlonariba Myanmar gi khut yawi haina Solicitor General Judicial Mehta na Supreme Court ta thamkre amasung security force sing na chathakiba operation singda tongan ba lal holuk sigi cadre taragani khul paba ngamkre khulai amade explosive recover tawkre Hauzik phawbagi oina ISCOM news ta pizaba nungthilgi pau matang ashwadi loisanjare miyeng tabiri basingbu amukan na khurumjare